ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯇꯠ ꯇꯠꯇꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯀꯌꯥꯔꯛ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯑꯥꯔꯊ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯇ ꯈꯟꯊꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯂꯛꯂꯕꯗꯤ ꯐꯖꯕ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯊꯤꯕ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ matam haibisi karino matam gi matang da kanana thausanna daba yawbage mikuk khudingi matam haukhre matam lakani natraga matam laksanu natraga matam thengkhre natraga nganmalli natraga karamba matam kadaida punamaga se matam ga mari leina bamsung matam gi hakthengna bo hangak tari tagum sung aikhoina matam haibisi karino haibisi madi aikhoina kairak natraga karigumba khanthaki be yawbra Islam da time management ki matang da Nabi Karim sallallahu alaihi wasallam dagi lauraga wafam amani dang thamdringe ki matang mamang da mangjong da nai ha ga matam ki matang si wahi amani dang thamjawge matam bu lairembi devi ta natraga lai oina kanagumba natraga karigumba dharma ga mari leinana explain tawba khangna basu yawi taseng mak masi tonga na sakti sen ba karigumba ama natte time is nothing it is empty masi de supna gi ming ama khakni I ki time pan basida lady ba mapugi khosem sing asi ahong banai hairi ba ahong banai ba khosem sing ase masigi ahong bagi chang asi bo pasina na bagi tamakta minga makhakni matam haibasi amuk khansi time pan basida lady ba pochak sing ase ama phau leitre natraga leiraga su masi ama phau hongdre matam haibasi thor kadra madu do hang ama khakti lai pochak sing ase karam matam da leirakhi haibam madu gisu akaknaba ma leitre adumak leidona leiramle amasung adumak leidona leiragani matam haibasi thorkadra numit thokli amasung tari amuk numit thorakli aduna ayuk numidang amuk ayuk punam asi matam natabra amasung numit ki amasung saur jagat ki ahong ba sitagi hairiba matam ayuk nothingi maung asi lakma natra amade angang sing mioi bana poi amasung mapung barai pharai amasung ahal oiraktuna amuk si pokpadagi siba phawbagi manungda leiriba miyoibagi punsigi saruk adubo punsi habida matam adubo punsi kaunariba natra asina matam haibase karisunate pochaki natraga potki ahongbagi pasinbagi mingamakhangi asina aikhoina time management da muk laksi aikoi ki punsi da mai pake hairabadi aikoi ki punsi bu sagat leba matam gi paring asida leiriba aikoi gi ahongba thaudang punamaga se aikoi na mamal lepsil laba khaktada mamal yam laba khaktada wairkani ahongba sing being sing aikoi thaudang sing mamal yam han ba habisi karino masi matam amadatta Thaudang kaya muk pangthok pangamba natraga matam ama khaktada khwaidagi phaba thabuk tu khallaga tawba ngamba aduna oigani amsubada matam ama khaktada atopa thabuk singa loinana tawba asidagi soigani masana hard working amsung smart working haina wakta tongan ba thakani leiribani hard working labor amana mahakki khutta leiriba thabuk ado loisina ba hona bada atei lamsin bangamde aduga kanagumba labor sing ado labor manga tara chama madubu senariba manage tawriba mi sing adunati makoi bu senaba ngammi aduga masagi thaudang su pangthokpa ngammi aduga amuk badugi mathakta makoi gi bu haibedi manage tawriba manager sing adubu thaudariba amasung lamtak lamjing liba engineer natraga architect amanati amuk makoi gumba manager chama lamjing ba amasung thaudaba ngammi natraga chama dagi henba sungam kanagumba amana thabak tawba matamda thabak tugi khudak tugi fibam khangjin bagal loina na thabak tugi poloi karino haiba uba ngamna ba hona ba amasung madudagi hendok tuna atopa thabak singi plan tawba ngamba misak ado mahaki mafam da smart working gi thaga silai masiga chap manana chatra singda pariba nainariba Lairik laisu asidasu hard working gi mathakta natraga hard working gi mahuta smart haibide hard reading natraga study gi mahuta smart reading natraga study tawgadabani ngasina
लारिक अमबु पाबा मतमदा लारिक अदुगी अफफता जनरल की वैनसु लारिक अदुगी अफफता नैनबा खंगबा ngамहल्ली कनागुम मन लारिक अमबु हेक्ट थांगलगा पाय तसेंगना लारिक अदुदा करी फबा करी फत्तबा करी असोयबा अंगामबा महांगना खंथबा तौते मसिंगमक पाबगी असोयबा अमनी पाबगी नियम नीतिदा असोयबा अमनी पाबगी स्मार्ट रीडिंग करीनो अखोइना लारिक अदु पाद्रिङैदा अहान्मा मक्तदा लारिक अदु कनाने इबनो हाइबसि खंजिन बताय आइबा अमसुंग लारिक अदुगी मरी हाइबद आइबा दु खंगबा ngambada लारिक अदुगी मसक अहानबदा तंखाइ मदि खंगबा ngamlabane अदुगी मतुंगदा अखोइना लारिक असि पारबा मतुंगदा मदुगी पाउजेन अदु अखोइना मपुंग फाना फंगबा ngamgadoribani मसिना लाइक वाफम ओइखरे अखोइना टाइम मैनेजमेंट असे करीनो हाइबा अमा अखोइना मांगजौना वाही अमानिदंग हाइखरे मदुदी टाइम मैनेजमेंट हाइबसि करीसु नते मतमगी परिंगदा अखोइगी थौदांगसिंग असे स्मार्ट ओइहनबनी हार्ट ओइहनबगी महुत्ता स्मार्ट ओइहनबनी मतमगी परिंगदा अखोइना ख्वाइदगी ममल याम्बा थबकसिंग तौननबा होनबनी अमसुंग तौरिबा थबक अदो ज्ञान ताबा मसक खंगबा ओइरिबा फिबम हाइबदी मदु आई थबक अदुदा डेवलप नत्रगा ग्रोथ लेरिबरा नत्रगा प्रमोशन फंगिबरा करिंगबा प्रमोशन लेत्रगदी थबक अदुदा प्रमोशन पुरकनबा होनगदबनी नत्रगा प्रमोशन असे सुमलाक लाक्त्रबा ला ओइदबा नत्रगा आईगी पैशनगा आईगी टैलेंट गा चानदबा ओइरगदी खुदक तो होंगतोकदबनी अमसुंग अतोपा थबक येंगदबनी अदुना करिगुंबा अखोइना टाइम मैनेजमेंट असिगी वखल लेरबदी अखोइगी पुंसीदा अचौ अचौबा थौदांग कया पांथोकपा ngamgani अमसुंग तेन घरबा मतमदा थबक कया अखोइना पांथोकपा ngamgani करमना परमालमदि येंगसी अखोइगी नहावरिंगदि होमिन कामिनरकपा इमानबसिंग सही 10 अमगी 5 अमगी नद्रगा सांगबदा 10 कुंथ्रागी मतुंगदा उनबा मतमदा फामिनबा मतमदा हाउखिबा पुंसीगी अमसुंग हौजिकी मतमदा वहंग पाखुम थौनबदा अतुकी मतिक अमगा अमगा गैप आइबदि खिन्नबा फंगिबसि करिगिनो मदुकी पाखुमदि मखोइना हाउखरिबा सही हाइबदि 5 yang 10 उनखिदना हाउखरिबा मतम अदुदा मागी पांथोखरिबा थौदांग मागी लौखरिबा थौदांग अदुगी मखा पोलकपने हौजिक महाकना लेपलिबा थागतो